Pung taret ka, nifu mga ba? Taret nifu nga dra kano lai siya. Pau lai siya. 746. Ay lebak mayam na kanong tayo sige. Hꯧzik si Quran si di daw ba? Adagi daku geng mathong khangdaba ngaki nisa sabai khangde amai khangde ngaki nungai na ba khangde dugumba mi ji masing any community dai tare community ama khaki wanate ama dekta adugumba mi masing ji tholakpagi sang ji adugi matik wangkhale adugi saruk amoina ngasi tang taruk natro ngasi ja tang taruk March 2025 ngasi numidang pung tariat ka minini pu mga da 7:45 ta pau malaki lekai digi sekmai awang sekmai gi thong achouwa ma mayam na sekmai ture ne hainei ba du le ba sekmai thong dugi manak ta yu benda kari kra sung nyam le hai jing du da yu tak palak pa sa sa balak pa sing gari kham da gari mayam khame adugi gari jing doi marak ta gari ahum thar amane auto amane barna rang sa ngau do barna amane thong chingamba hojiki thar do su thong hangdokna ba kanna thong du muaga leramba aduga barna do su thong kanna chingamba adagi auto duna magi steering du mukthe aga leramba mayamna thengna rakudagi pharaga arambai tengolda sige aigi team mai tare PRO ge aigi Scott party da ai team da pau pirakpani pau piraganda khoina yam thuna konglei thuna chenjala ganda inquiry mati ama tawjare complaint tawri mayam du unajare ado hairiba gari huran ge tawrame ana tawri mi si magi maming ji Krishna Karki 32 years Kalapahar Seti Khola hai Kalapahar Seti Khola ji Kalapahar bajanate अकोगी कुकी की कुलमा हाईपी गाय लेये याम मथकता हाय रिबा हाईपी खुन दुलान तोगा याम हेन मथक कारग लेबा अदुगुंबा खुन नमनी अदा मागी फोन जी अखोइना माई फोन कनो सिंग जी डिटेल्स येंग मतमदा गाड़ी की करियो जी गाड़ी में आम जी अदुके मतिक यामग्रे सिदा यावरि गाड़ी में आम जी सि यावरि गाड़ी में आम जी अदुके मतिक सि गक्ता नते सि मयाम यावरे अदुगा हौजिक की ओइना येकनबा कुकी होइदिबा कितनबा कुकी की नुपी अमगा WhatsApp ta kaida wari sabagi message thana bagi voice recording adum baso uba pange ana masi khoi hojikmak semai police station da haibdi mari leina ba authority da law gi oiba kari action lokhatna ba akoi sinajagragani aduna leba ki irecha amadi leibiri ba landam ji leibiri ba khoi punamak khuding makna isa isa की गाड़ी खाम मतमदा बाजार द बोइरो अमदा बोइरो लंबी लंदांग द खाम मतमदा हम चेक्शन ना खामबियो अदुगा सो नु फजना लोनबियो होजिक्सी सिगुम्बा ngaha ki oiba nungai ningba ngaha ki nisa chaning bai kari karagi puran chithi tawgi crime je atugi matik hengale aduna yaragadi koi khoi puna magna isa isa की गाड़ी से yamna responsible ne yamna checkson na thambiyo ai wakom do thamjage adu hozik hairiba Krishna Karki je koi semai police station da hozik mak sina jalagani